ꯉꯁꯤ ꯄꯨꯡ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯃꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒ ꯑꯩꯒ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯀꯅꯥꯅ ꯉꯝꯅꯤ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯁꯦ ꯉꯥꯇꯣꯏ ꯊꯣꯡꯉꯅꯤ ꯇꯧꯒꯦ ꯍꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯀꯅꯥꯅ ꯉꯝꯅꯤ ꯌꯦꯡꯕꯤꯌꯣꯕ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯒꯦꯕ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯑꯗꯣ ꯌꯦꯡꯒꯦ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯎꯃꯣꯔꯣꯛ ꯆꯤꯊꯔꯤ ꯃꯁꯤ ꯍꯥꯎꯊꯗꯣꯔꯤ ꯁꯤꯒꯤ ꯔꯦꯁꯤꯄꯤ ꯍꯥꯞꯆꯔꯝꯃꯦ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯈꯣꯠꯂꯤꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁꯤꯝꯄꯜꯅꯦꯕ ꯕꯣꯔꯥ ꯉꯥꯅꯤ ꯕꯣꯔꯥ ꯃꯤ ꯂꯩ ꯐꯪꯅꯗꯕ ꯉꯥꯊꯤ ꯍꯥꯏꯗꯣ ꯑꯁꯤ ꯉꯥꯔꯤꯁꯦ ꯑꯩꯒꯤꯅꯦꯕ ꯁꯤꯅ ꯅꯪꯒꯤ ꯍꯤꯟꯖꯥꯡ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯕ ꯑꯩꯅ ꯎꯃꯣꯔꯣꯛ ꯁꯥꯗꯦ ꯈꯤꯇꯪꯕꯨ masih gaji ya ini 인사에 짱아 엄마가 뽕을 놔 enggak banyak kebun saya Bakit hunda lang ba? Nakamaga pa na sila. Tunasam. Ano ba?
Ay, marunong to. Marunong na ulay. Jurani hay ni. Sa sana hay da. Pani sama-sama mana boleh mo? Pani itu ini sih. Sana deh. Chứ ăn không được. Đây là hai trăm năm đó. Đây nào dù mà đây nào mình sẽ say vậy. Taray be. Ini. Rồi. Aduh meyam koy umo ani si chikpa ngamde umo ahumniba aidi amutang haida ama ani chaba dumaya niba ado aga ama kitang lemeba anido amasi ngamdrebako ado meyam magina ama lemme aigina amutang hai lemme adugi meyam aina challenge aina ngammebako ado moroksi kaisu natte ado challenge aina ngamme ado mathang video da mo kai charo meyam comment haibiramu haidi मैम से हारा गलो चला गया मैम वीडियो से बता गलो चला गया मैम लाइक शेयर सब्सक्राइब समझिरमो अदो मथंग वीडियो दम थेंगनासि मैम बाय बाय Bye bye. Good night.